हराउथेल चिंथक्ता एंट्री ड्रोन जमर खिंदुना सेक्शन थौरांगे थबक लौखटपा हौख्रे कुकी नार्को टेररिस्टसिंगना ड्रोन सिजिन्नदुना मैतै खुलदा बोम थादबगी थबक चथरकपा असि थिंगनबगीदमक्ता मणिपुर लेंगांगना अखनना लौखटपा ngak senabagi thabak thaurangi manungsanna anti jammer khinbagi thabak chathaba haurakle pausi asina phangba paugi matung inadi Imphal West district ki manungsanna Harauthel Sports University manakta leiriba CRPF ki camp asida entry drone jammer ama khinduna thamkhre hari manang nakpada leiba khunja kharana pausi asida phongdorakpadi CRPF camp asida entry drone jammer khinduna thamle habasi Manipur police ki makok thongba amana क्लब की सेंटर न सिंगबा टेलीफोन तौदुना खंगहलिखिबने एंट्री ड्रोन जमर खिलिबा सिना हराउथेलगा थांगनना लेरिबा मैतै खुलसिंग हाइबदी संजम चिरांग कोकट्रुक अमदी थांगनना लेरिबा मैतै खुलसिंग असि कवर तौबा ngamgani हाइरिबा मैतै खुलसिंग असिदा कुकी नार्को टेररिस्टसिंगना ड्रोन सिजिनदुना बॉम थादरकदौरे हाइबा इराय लाइना कंट्रोल तौबा ngamgani हाइना सु फोंदोखि अमरोम द चीफ मिनिस्टर एन बिरेन की मखादा एंट्री ड्रोन जमर खिनबगी थबक पाइखतुना खुंजासिंग असोयंगाम थोक्तनब पाइखलगलिबा ngak senbagi thabak asibu senjam chirang koktruk amadi akoibada leiriba maitai khulgi khunja kayanasu thagatpa phongdoragle kuki nupi singna lambi tawkhaiduna lambi fauna hankhidre ngarang ayuk security force ki kangbu amana howland faida changsinana ba honabada more bypass road ta kuki nupi singna thatun thamlaba matung lambi tawkhaiduna fauna hanbai hankhidre hairi press na phangba paw amagi matung ina state force BSF amadi CRPF ki apunba combined team ama changsinaba honaki adum oinamang sijang khul mapada masing yamlaba kuki nupi kaya ama tholaktuna security force kangbu adubu halanki hairi achoba machine kaya sijinaduna howland fai team minau amadi Myanmar Manipur ga lona bada saba thong taba lambi fauna ba yahan khidre hairi kuki singna kari marang ki security force kangbu adubu sanghan dribano amadi lambi asi tawkhairi bano hairi basigi chapchaba khangba ngamdri hairi KCP group manga ga lenga ka pisto ki dama process haure lona thingkaba lalolo KCP ki tongan tongan ba group manga ga Manipur lenga ka pisto taunabagi process ngasidagi haure haina press na phangba paw mana hairi paw sina makha tari badi Manipur da hojik tholiba kanglup anigi irang asina Manipur thugaina ba honaraliba asigi damak Manipur kanabagi namak tongan tongan ba KCP gi group manga ga ngasidagi lenga ka peace process ki thorang asi paikhat pa hokhibani hairi makha ta na su leihoriba KCP gi lup khara amasu yaurba yai hain thajanari pisto ki damak process hokraba KCP gi group manga adudi KCP paikhomba KCP khoirangba KCP poirei maitai KCP lamyan ba khuman amadi KCP taibangan ba group ni hairi koktruk maning chingthak amadi harauthel mathakta kuki singi anouba bunker sing sajilamle koktruk maning chingthak amadi harauthel mathakta kuki singi anouba bunker mari manga sajilamba thengnare security force leirabasu koktuk maning chingyang mathaki saruk sing area domination tawduna leire hairi masigi matang da press na phangba video footage amada masing yamlaba kuki khulai paiba sing koktruk amadi harauthel maning singda anouba bunker sing sajinduna leiba thengnare hairi pa mafam sing asi koktruk amadi senjam chirang da attack chathanabagi epicenter मफम नि हाइरे मफम असिगी अकोइबदा सिक्युरिटी फोर्स सिंग लैरबसु कुकी खुलाई पाइबा सिंगना अफबा मखलगी खुसु खुलाई पाइदुना इफोंग फोंगना लैबा थेंगनारे ओइरलिबा फिबम असिना खुल असिगी मनांग नकपदा लैबा मैतै खुल सिंग कुकी सिंगना खंगौदना एटेक अमुक चथरकद्रा हाइबगी अचौबा मी पाइबा अमा लैरे ngarang numidang wairam amadi ngasi ayuk kuki khulai paiba singa singyang mathakta koicha chatuna laiba unakhi press na phangba report amagi matung ina ngarang numiyungba matung pung ahum lom tarakpa aduwaida kuki singna koktruk amadi senjam chirangi akoibada nongthaki saruk singda drone ko pai paiduna laiki hairi kuki singna chatharagliba lalong asi singnarakpadagi maitai khullom dagi su drone thagatuna yenglubada gari mayam harauthel mathak lambi amadi koktrukta kuki khulai paiba sing changsilekheba unarakpani haina paw sin makhatari security advisor Kuldip amadi DGP na haidokhiba wangang na satpa ngamdre sujata Manipur lenga ke security advisor Kuldip Singha amadi DGP na haidokhiba wangang na satpa ngamdre maram aduna hayeng September tang 19 gi matung da tholapa afafata khudima haidokhiba wangak taba security advisor amadi DGP na pugadabani haina ima gi maira gi maikei dagi section wa thamkhre wafam asing asi Manipur press cup ta pangthokiba paumi singa unaba amada ima gi maira gi convener TI sujata na haikhibane mahangna makhata na phongdoki bada security advisor Kuldip Singha na kuki khulai paiba chamapan changsinkhre haina mahang masamang na phongdokiba wafam adu amuk aran bani haina thamlakpa asi uniform set po officer amagi thogdang laitaba thabangni kuki khulai paiba chamapan changlakte hairabadi tha sigi tang 19 gi matungda afafata khudima security advisor Kuldip na pugadabani haikhi